ngasi phongkhiba tungan bu manipuri se phongsingdagi maroibi ipausing myamna thamjagi ahanmada Pakistan gi Peshawar da leba mocks amada suicide attack sathkibigi thaudok da miyoi nifu ga taruk siri sa marom henna asok apan nangle Pakistan gi Peshawar da leba mocks amada suicide bombing sathkibigi thaudok da miyoi nifu ga taruk siri duda aduga sa marom henmana asok apan nangle makoi sing adu ayambadi policemen security amadi health officials ng ayamba ori Police line area da liba mocks amagi manung miyamna lai kurumlingai gi matam gi manung suicide bombing adu satrakibani matam adu da police army bomb disposal squad personnel na singbasu lai kurumba thoramadu rusyaki suicide bomber adu na lai kurumliba adu gi mamangi sarukta sangshilalaga suicide bombing adu satrakibani Lady Reading Hospital gi officials na haikibada hauju phawda miyoi nifu ga tarukti bomb khai gi thawdo adu Sire adu moinamuk miyoi kuntragani pan gi victim list tarakhi Soklaba miyoi singadu gi manung na police personnel kya amasu yauri Tehrik-i-Taliban Pakistan TTP hard kraba commander amagi manaw nupa oiriba Umar Khalid Kharasni na claim toki buwap amadati suicide attack hamaki masin manaw TTP gi commander ama Afghanistan da August da hard kibadu gi laman khumbu oin suicide attack adu satakibani haina phongtukli TTP hariba aina thingraba lubasi Pakistani Taliban hairagasu khangnabani Hairiba lupasina mamangi matamda masing yamlaba attack yama security personnel da target taw takre Superintendent Police Investigation Peshawar Sabras ko kap phungdokhibu wafam amada magna mox adu da lai kurumnabagi damakta sanglakhiba matam adu da pokhaibagi thawdo du thokibani adubu mahak lebak phabadagi hinghore Police official amana phongdorakhiba suicide bombing gi thawdo adu na maramoiraga mox adu gi sarukara kinthare amadi masing yamlaba miyoi kyana yumgi ate akai marakta nansinduna leramgani thajanari Police personnel singna marol mari thokna ngakliba mox aduda momor aduna sangsilalaga suicide bombing adu satharakibani City Police Officer CCPO Peshawar Muhammad Izaz Khan gi role paladuna phongdokibada haujiksu yumgi ate akai marakta security personnel kayama nansinduna leramgani haina thajanari rescuer na su omakhoi sing yumgi ate akai marakta gi singthokna bonari Khan gi mekedi gi phongdorkibada police official sahungdagi samri romna area adu sangsilakre mashi maru oina security gi asoiba leibidagi suicide bombing satakhibo oigani hari Prime Minister Shehbaz Sharif na attack adu akan mamona condemn tawkibaga loinana attack adu da senari bamyoi sing adu Islam ga karigum mariya mata laina de hari Pakistan bungak seliba security personnel sing adu da attack toroga terrorist na mipai thibai pa on ma pamli Mana hakibada thawdo adu da victim adu dagi oikraba sing adu na lebaki damak thawai kathokiba adu karisu lemna mangla katokloi haujik leba asina terrorism gi akibagi miyokta amata oina punsinnaraga lepminaragani Magna hakibada haujik oirakliba ain amadi santi raksha gi phibam phasilaktri-ba si thengnana bagi damakta mapung marai pharaba strategic ama siamagi tangai fadaba laire Pakistan Khyber Pakhtunkhwa gi malamda masida oiriba ain amadi santi raksha gi phibam asi yamna khudong thina games oirabani Pakistan gi government leba asida laidiba province singa anti terrorism capacity hengat hanana bohanagani Foreign Minister Bilawal Bhutto na attack adu akan mamona condemn tawkhibaga loinana local amadi general election gi mangoinana terrorist ki incidents thokibasi wan thuk lei haideni su pausna makhatana phungdurakli atopa pawmana Israel amadi Palestinian gi marakta umkhanabagi thawong sing hengalakli basi US na puning fatana leina bataksinkhre House Middle East ki tour da leiriba US Secretary of State Antony Blinken na Israel amadi Palestinian gi marakta umkhanabagi thawong ama hengalakli basi yaribi makai puning fatana leina bataksinkhre hena pawgi source amana phongdokli ngasi Anto Blinken na Middle East ki khongsat hawkiba asida Egypt thungkibaga loinana President Abdel Fattah al-Sisi amadi Lebanese gi foreign minister ga unaduna wari sanaki magna Egypt thajolaga Israel amadi Palestinian territory gi damakta khongsankhre Iran numita is Jerusalem da leiba synagogue amagi manak nakna satakiba attack ta miyoi tare sikiba thawdok laikhrabani masi maru oina numit asigi mamang Israel gi Amina occupied West Bank red sataduna miyoi tara sikraba matung tarakta satarakiba thawongni hawkiba numinini humni gi matam asida manungda mak aikhoina akibigi masak fanglaba terrorist ki attack ya ma uba phangle masi aikhoina akan mamongna kandhem tawi ngasi
Cairo da pangtukiba press conference amada Antony Blinken na mari lenaba party sing yariba makai pungning fatha dunu leiraga ungkhanna bagi thawong sing asi paktok sakto handana bataksili masigi mathakta two state solution purakna ba haibis yamna tangai fadaba mani khwaidigi nahonu na satharakiba nai tana bagi thawduwa mo in Israel na West Bank city Hebron Palestinian gi miyoi ma kaptuna hatkre saliba thasi gi manuna Palestinian siba miyoi masing asi kuntraga mga suri haina Palestinians Health Ministry gi meke digi fungdurakli lusilak po na to papo mana KMW ona Azad Higher Secondary School yeri po gengsin kre oza mata karam daba na mairui sing dandan gum kopet kapet ngalam laga halamle mathaw musakang daba oza sing suspend taw Israel News Network digi apun bagi sakta mamadi tungi yumburel haiba pandam thasi kun ngatre te kanglipak Minority Welfare Organization KMW on a Taubal District Yeri Pokta Liba, Azad Higher Secondary Gipiba Ming Sulub, Ozasing Sang Nine Kada, the Mahiro Sing, Dandan Gum, Kopet Kapet Ngalam Laga Hanaramde. Maramaduna Matamusakang, the Ozasing Madil, Education Minister na suspend a good an organization a Sigi Rolaman Heidi, Seolis in High. School Duda, School Principal Amadi Student Union Spuna, Nepal, Lecturer Tare, Nantisingama, Yaun Hockey. Say sing taraga turuk to oza sing asigi mathakta disciplinary action lokot pinaba education minister at haki basiru lamasul lo basigi thawmi singda kushinaram ki oza sing adudi zoology gi lecturer T Manisandra chemistry gi lecturer amadi Nurul amadi PhD in skill ya political science gi lecturer T Toto physics gi lecturer M Jiten singa amasum O Rajendra maths gi lecturer A Sanato amadi MTS Romeo ne hari Haribuza sing sithas ki kungatret Azad Higher Secondary School yadi pokta present oiram daba thengnaki adubu oza sing asigi manungda PS Pinkili hadi operation tawruba maramna under treatment leirambag luinana principal application thakibigi warol cleramki aduna school asigi students uniona misunderstanding oikibani haina loop asina lawi lemhoribo oza sing asi education minister na afaba lenga ama ohensi hairabadi lemhoribo oza sing asi kudakta suspend tawraga afabu oza shindokpina ba appeal tarakli ngasi pali lenga asi mahiroi khunai bo awangwa thakta pukhana ba thawdang kya pukhalingai talaksida masagi mathau masa khangdaba lenga ki mayukta mahiroi singna manghange khalibo oza sing asi bu sakma yengduna leiba tarabadi ngasi gi lengakta miyamna thajariba simangki bi haidi nakala marom na handak ikuidina lup kayan education minister bu phamsi pubada matik sade haikibusu leikrabani adubu mathau musa khangdrabu ozasing asigi mathakta action laudaba taragadi education minister oibata matik sade haibadu sumle haina lauragani school asida education ga mari lenaba higher authorities sing yamna toina yengsin biduna afaba mahiroi sing ohenbina ba lup asina appeal torakli mahiroi singi khanduna ozasing asigi mathakta action Mahiroi sangasi mahiroi singna thajaba mangkidana bo hotna biyo haina loop asina makha taraduna loop asina makha tana atopa mahiroi singna su yengsingani amasum mahiroi singsu yengsingani amasum apaba mahiroi puthokura thawdang kya lokigani school asigi ozaya am school gi exam tawringe exam duty tadrabadi absent oibagi thawong asi maram sade haina loop asina lawi oza sing asigi marakta isagi syllabus cover tawri haidun school asida Suklak, laklam basu thengnarakhiba si mahiroi singi laibak thibani haidenesu pausna palakli duka haujikoi na di miyam paus matang sa lusinjarage masu miyam pun anawab det ngaminasi